Aharbada Maroi Papau, Janata Dal United ki MLA Manga BJP da Songsinkhibagi matangda disqualified tawba thangalakkiba case ki hearing asi Assembly Speaker ki Tribunal da chathakre. Matangi hearing lakliba February 3 da matam lepre. Manipur da Article 355 chatnai haina lauthokpada natana Congress na karigi Constitution da Manipur na Statehood Fanglamdai da Union Territory khaidokpa yabagi article haplam libano haina BJP na hanglakle. Amadi security force na tongan mamafam singdagi lona thingkraba lalholup singi miyoi tara kusuk laiga kayaga konana fagat pangamkre. Norris Windona Sandok Sariban Midangi Pauming Tabiriba Singbu Chen Mabamna Kurum Jari Hauzik Pau Sandona Pizari Manipur Legislative Speaker ki Tribunal da hearing chathaduna lakiba ZDU ki MLA manga BJP da Songsinkhibagi matangda makoi manga ki mathakta Manipur Congress ki Vice President Hareswar Goswami na tharakiba case adugi hearing ngasi Speaker ki Tribunal da chathakibaga loinena lakliba February 3 ta amuka hearing chathakinaba matam lepre hiramasigi matangda Manipur Legislative Assembly ki Speaker ki Tribunal na hariba nimit February 3 ki Pung Taramathoi Makhaida hearing chathanabagi cause list amasung ngasi thokre ningsing bayai madudi haukiba chahi 𝐋𝐢𝐯𝐞𝐰𝐬 gi September marida lengak pariba BJP na luchingba NDA lengakta Janata Dal United ki MLA taruki manungda MLA manga chongsinkhibani hariba MLA manga adudi thangmaiban ACG 𝐾𝐢𝐯𝐿 Tipaimuki ngursanglur sanate Jarivam ACG MD Asafuddin Wangkai ACG Thangzam Arun Kumar amadi Churchandpur ACG MLA LM Khauteni ngasigi hearing aduda petitioner ki council advocate and bufendana haikibada hariba ZDU ki MLA manga asigi manungda MLA 𝐶𝐢𝐯𝐿 khaknatana atai MLA Marina Speaker ki Tribunal da counter affidavit amata tharakide masina takpadi MLA Mari asina tarasuba sadul gi makhada makoi gi mathakta chathariba anti defection gi case asi makha chathabada masana yare haina loba yare masigi mathakta petitioner gi council gi maikedi gi counter affidavit amata file tarakidaba MLA Mari adugi mathakta lupa lakh manga gi fine oina petitioner gi maikeda pihangadabani haiba wafam pukatki masiga loinena advocate and Bhupendra Nasu NPP gi MLA Singh gi mathakta opposition Congress BJP na luchingba leiriba government asida makatana support tawduna leiriba asigi matangda disqualification case ama thangatba adugi matangda su orally wafam speaker gi tribunal da pukatki. Initially, I also orally mentioned that we have same petitioner has filed 4 disqualification cases separately against 4 different NPP MLAs, National People's Party MLA. That matter also may be taken up. Then we raised so many objections to that, and I raised particularly that only one Mr. Joy Kisan has filed counter affidavit, while remaining 4 MLAs have not yet filed their counter affidavit so far. So this may be presumed that they have no objection, and hence disqualification hearing may be proceeded. But then they also have filed non-maintainability issue. I raised the point that there should be a heavy cost of ₹5 lakhs against all of them, those who have not filed a counter affidavit, and that may be given to the petitioner side. The Honorable Speaker has decided the next hearing hearing will be taken place on 7th, and this I believe the Honorable Speaker is taking it very expeditiously. So let's wait what happens on 7th. Manipur da Article 355 chatnai haina lauthokpada natana Congress na karigi Constitution da Manipur na Statehood Fanglamdai da Union Territory khaidokpa yabagi article haplam libano haina BJP Manipur Pradesh ke General Secretary 𝐾 𝐸𝐶 ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯅꯤꯇꯥꯏꯄꯥꯠ ꯆꯨꯊꯦꯛꯇ ꯂꯩꯕ ꯕꯤꯖꯦꯄꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯑꯃꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯒ ꯍꯨꯟꯅꯗꯨꯅ ꯉꯥꯡꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯦꯝꯊꯔꯨꯔꯕ ꯏꯔꯥꯡ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯅ ꯀꯥꯏꯍꯧꯗꯨꯅ ꯃꯤꯌꯥꯝꯅ ꯑꯃꯨꯛ
onkhatuना irang hohallakpani haina maran sikre paugi mifam aduda sarug yakiba BJP gi wangangloi Suresh Kumar mayang lambamna mahaki wafam phongdokladuna hai MP Dr. Bimol Akoizamna haukiba numita parliamenta manung hanjinba irang kanba mafam singda kulai paiba kaya leire haina mahakna phongdokiba wafam aduna maram oiduna Armed Forces Special Powers Act thamjinlaklabadi tholakpa tekcha khudimak pugadabani haina makataki Jadi waktu angan ahunga, pi ahunga, si haki betul. Aku takut sokan macam. Sigi wasa kerana nak hatuno. Hai besi masih Congress ki opposition leader na. Mereka Prime Minister laki hai ni ba. Virus Prime Minister wangan di angge hai ba. Congress ki opposition leader oli ba. Rahul Gandhi na jadi ki thuduk do masih mau tu niat tu yau ramla ba. Mapan le khabar kagas tu lau kau guna tu. Parliamentary leader tu opposition tu na. Tahu tu claim maya, hai tu maya. Hayat juga, tapi honorable MP nu saya dalam kita kontrak kerja, jadi pun saya yang itu apa hasil apa MP itu kita hormat ni itu juga, semuanya lain kontrak saya dengar macam pun, tapi yang haji berarti masih kita hormat terkum macam dah, ayi beringau juga buat mana, soalnya tidak kena, malah sok merfuda itu apa bagi ya sapung apa BJP na, artikel 371 CC1 kena kena tahu dia. Semua itu mana tu? Aku ni masih mengenal apa kau kita aku tu, itu tu nak tu descended hanya itu masih, semua itu film mana tu? Semua itu film ni masih aku ni buat cuba kita. Perasaan semua kerang kita. Aduh ni muda si aku ni suai besar si tu si hai besar. Concrete proposal masih muda lagi. Masih Manipur ki perja singa how di ba awaba yellow mi sing ngasi thengnari ba awaba se kari gi damakta on the floor of the house of Pandiba. Maduki mahuto zabi mo ngarang di kari hai. Some militants in the valley was nurtured by some political party leaders hai ba. Aduna takpadi ngasi Manipur da valley da lainaga Manipur ki saktam kandaba hotnari ba amadi ahin nong thil tumdana adugo ma ingkhamani thamthagi matamda labukta lairaga chinya da lairaga khungai ba Manipur ki khungakpa singasi on ozabi mo na phalage hairi bra. Ozabi mo na ngarang ki ba wapam se some militants in the valley haiba wapam se masi artist kari no haibse pressing su not to bio Manipur na ngasi thoi ba valley da lai ba Manipur ngam na honari ba Manipur ki saktam kai da na honari ba khun ngak pa sing asigi mathak ta ozabi mon ngarang on the floor of the parliament of the house da tham kibuduna takpadi khun ngak pa sing ge ma ki yekna bani haiba da haiban mu thoi yamna laibak thiba mana ngarang ge tu ko record ta parliament da India pum ba world pum na khangba adugumba president gi adugumba motion of thanks ta ozabi mon ngarang valley da lalauba mayam leine khulai paiba sino wai chare na hai ki bado maduna maram oraga Manipur da Armed Forces Special Power Act thamappa taragadi ozabi mon should be held responsible hai bane ko na jini Security Force na tongan mafam singda thiva humbaki thabak chathabada tongan ba lona thingkraba lalalof singi miyoi tara khusu khulai kaya ga kona na fagat pangam khre hari Manipur Police ki control room daki thadarokpa pauda Imphal East ki Hengang Police Station na konba Mantripuki Thakurvari dagi lona thingkraba lalalof KCP City Maidegi active kadar manga khulaga kona na fare hari Police na farba kadar manga adudi Laishram Bulu Singh Jai Kuntaro RK Nelson Jai Tara Mapan Laila Lakpam Thoiba Singh Jai Kuntaret 𝐶𝐢𝐯𝐞 Singh Jai Kunipan Amadi Boyamayum Javir Khan Jai Tara Mapani Makoidagi 9mm pistol ama magazine da yauramba maru tara mathoi 36 𝐻𝐸 hand grenade ani mobile phone ahum sling bag ama cell oina lupa lising mangaga chatret amadi 4-wheeler amasu fagat pangam lehari Amarom dasu Thawal District Yaripok Police Station na konba Yaripok Bazar dagi lona thingkraba lalalof prepark pro gi active kadar ama fare hari ma ki maming sinam yai mamidei alias chingakpa jai nifumangani miyoi asidagi security force na mobile ama amadi 4-wheeler ama fagale makata na security force na Imphal West ki Singzamai Police Station na konba Singzamai Thokjom Laikai dagi Sankai Thumkai Sathabada jenabani haiba lona thingkraba lalalof KCP MC gi active kadar amasu fabangam lehari miyoi adu khangembam Bipin Singh Jai Yangkhaini hari mangondagi 2-wheeler ama mobile phone ama amadi 4-wheeler ama fagat pangam lehari Nakal amarom desu 𝐶𝐢𝐯𝐞 Police Station na konba Irengban Hawai Roadagi UPPK active kadar ama far hari miyoi adu Fairoism Thoiba Singh alias Chalamba Jai Kunhumdoi ni hari miyoi asidagi mobile phone ama 4-wheeler ama wallet ama Aadhaar card ama PAN card ama amadi voter ID ama recover tawri hari
Amarom security force singna wabagai bazar dagi lona thingkraba lalholuf 𝐾𝐲𝐾𝐿 gi active kader ama fare mioi ado mayengpam 𝗔𝗡𝗖𝗛 alias boinau chei kunmari ni hari mioi asidagi mobile phone ani amadi four wheeler ama fakat pangamle hari loina city police na konba khoyathong crossing dagi Delhaiba Ningombam alias 𝗠𝗔𝗡𝗪𝗥 hariba mioi amasu security force na 9mm pistol ama amadi magazine da yauramba maru mari mobile phone ama Aadhaar card ama amadi four wheeler ama fakat pangamle hari Lamdamasigi ching amadi tampaki tongan mafam da security force singna haukiba pungkun mari asida thiba humbagi thabak chathaduna khulai kaya fagat kre security force singna Visnupur district 𝐹𝐺𝐲 police station na konba 𝐹𝐺𝐲 mamang leikai ga samnaba khuga turel torban da leiba kolbung dagi thiba humbagi thabak chathabada AK-47 rifle amaga lonina magazine da yauramba maru manga 2-inch ki motor ama magazine yauna SMG carbine ani magazine yauna countryman 9mm pistol ani detonator yaudaba HE hand grenade ahom pokhaiba yariba IED ani explosive gelatin stick kun amadi 9mm ki kapa yariba maru manga fakat bangam ki hari loinena moirang purel khunau leikai dagi thiba humbagi thabak chathabada kilogram mari lumba IED mari amadi kilogram ani lumba IED ani amasung 35 meter romgi cortex so fakat pangam ki haina pau asina makhatari nakalamarom da su Technopol police station na konba dutang lai ching dagi thiwa humbagi thabak chathabada security force singna magazine yauna 9mm pistol ama magazine yauna AK-47 ama .303 rifle countryman ama 12 bore rifle countryman ama 12 bore rifle cartridge marifu 9mm ki kapa yariba maru taruk 7.62 mm ki kapa yariba maru mari amadi 7.65 mm ki kapa yariba maru ahum fakat pangam kre Imphal East District ki Basikong Panthoibi Youth Club na koliba mafam singi apunba maira paibi singna senduna ngasi Basikong Panthoibi Community Hall da wakatmi fam pangkre hariba wakatmi fam aduda khungakpa fuba yaningde khungakpa faba yaningde police commando singna maitei da thona utkanu khungakpa hatpa Manipur police commando sing cherak pigadabani AFSPA 1958 lauthokadabani salungfam gi mihat yaningde maitei hatpada thona fabagi mahut narco terrorist singda thona utkadabani Fakiba khungakpa sing khudakta thadokadabani haibana jingba play card kaya paibaga lonina kholau kaya lauduna khongjang adu changsingki Inat yokhatpa luktin iol na paring na chatharakiba miyam hupna wakal taminabagi thoram nganapi thong social welfare club ki hall da pangthokre pokpadagi siva fabagi thoram singda sel ka hena changhaliba si handa hanaba miyam hupna wakal taminabagi thoram singi asigi program asida YOK club khagempali YDVO club khagempali ideal club social welfare club nganapi thong mapal club KNBO club amadi mafam sing asina konba ima maira paibi sing yauna punna khana neina minaki Assam Rifles na Mizoram gi excise amadi narcotics ki anti narcotics squad ke punna changsing ki ba thabak amada Assam Rifles ki ani suba battalion ki campus manaktagi malengi kaithel da lupa lakh 13 rom oigadaba heroin number 4 gram Yankai nupi amadagi fagat pangam kray heroin ga korana faraba nupi adudi Champhai district ki ngur village tagi chai nifuram surabi tingai khwami kawi nupi aduga heroin sing aduga korana anti narcotics squad excise and narcotics ijol da kutsina kre hari arabida maraba pau amana bizari
Janata Dal United ki MLA manga BJP da songsinkhibagi matangda disqualified tawna ba thangallakiba case ki hearing nasi Assembly ki Speaker ki Tribunal da chathakre matangi hearing lakliba February 3 ta matam lepre. Manipur da Article 355 chatnai haina lauthokpada natana Congress na karigi Constitution da Manipur na statehood fanglamdai da Union Territory khaidokpa yabagi article haplam libano haina BJP na hanglakli. Amadi security force na tungan mamafam singdagi law na tingkraba lalholuf singi miyoi tara kusu kulay kaya gagkona na fangat pangamkray. Northeast window na sandok sari ba numidangi pao matang asadaloy sari ming tabiri ba singbu amuka hanna chan mabam na kurum jari. USA, UK amadi European countries singda study tawagi khudong jaba ama piragadi madu mirai gatra. Lairik tamna sel tanbagi khudong jaba ama phangagani hairagadi kadi khangani. Atangba sel pumnamak adu scholarship natraga study ongi khuthangda fully funded tawgani hairagadi khudong jaba si manghan gatra. Loinana Germany da 3 years program singda lairik tamna thagi oina lupa lising Smart Coaching Center SCC gi maikai degi parents singi mafam da yamna nungairaba paujel ama puduna lakcheri madudi lakliba January gi tarik ni 2025 ta Smart Coaching Center na maru oina class 9 amasung 10 gi first foundation course achoba kudongchaba kaya ga loinana suksoi soidana hauzaragani maramasina akupa marol gi damak pizariba number 8974040081 da pau faubira u mafamna hata mana ingkol opposite public hospital Smart Coaching Center gi mafamda leiriba khudong chaba khradang makhada pizari boarding gi khudong chaba leigani boarding da leiba angang sing namaz compulsory oigani khudong chaba si mama mapa oiba singna suksoi soidana lobiyu. Civil Service Exam G NEET natraga atopa competitive exam gi preparation taunaba Imphal manungda mafam chaba thiriba students singidamak leizere 𝐻𝐸 Career Institute hata separate boys and girls ki well maintained tauraba hostel amadi 24-hour leirik paba yaraba library ki khudong chaba su pizari online class yawa singidamak su free wifi gi khudong chaba lobiba yagani institute asiki kitchen na hosteler singidama week amada 3 times meat amadi matam gi oiba fresh vegetable na chingba serve tauri loinana 2016 dagi education to employment haiba team na main service oiduna lakliba institution asina tongan ba mahiroi kya bu free career counseling session gi khudong chaba su pidana lakli amadi changai na sakanglaba well experience oiraba mentor singna hosteler amadi library da lairik pariba mahiroi singa interaction program sinduna thobat piduna mahiroi singda hena hotnani gi asasu 𝐻𝐸 Career Institute na fanganduna lakli mahiroi singidamak pizariba khudong chaba singa silobiu limited seat oigani ngasimak 𝐻𝐸 Career Institute above Aryan Departmental Store near Ichel Express Building hata Imphal East Manipur da kupna kananai na biu pizariba contact number 9612383793 natraga 7085972311 sida direct call tawiduna hena kupamaron khangbiba yagani.
Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Hafiz Hata Minuthong da Leiba Dummy Infotech Sales and Servicing Center Hairiba Center asidagi khudong saba sing asi lobiho khudong saba sing adudi laptop, desktop, printers, accessories, CCTV cameras, alarm system, intercom system, product sales, installation, maintenance, network and repairing hairiba sing asigi khudong saba sing asi fangbigani. Akupa marol gidamak 8787378886 natraga 7899080602 hairiba number sing asidagi contact tobiba yagani. Sales and Servicing Center na Pichariba khudong saba sing haibani laptop, desktop, printers, accessory, CCTV cameras, alarm system, intercom system, product sales, installation, maintenance, networking and repairing hairiba sing asigi khudong saba sing asigi Pichariba item sing asi matam-matamgi matung ina matamga chunaraba mongda miyamda ahongba mamalda affordable price da miyamda khudong saba sing adu pichagani.